이런도 야라가나 거의 요트기 프릿kumba 요트기 콩라우kumba 거 농에는 발을 쌍외다 보는 밤 쌍외다 거의 콩라우 프릿이 요트기 오는 두비부터 뭐래 만남디 거기서 시키로 오이더래봐 거노 점점잡아 시파이나 nga pura 바보다 adum embooster hato bunga mutaraga di adu tummingaida bom thadaraga imungda bom thadaraga sihenma ngabo stage lakraba ifong phom ma masa tummingaida mayum dana laga bom phumjanbiraga hato bunga ma aba sidagi na 사티브지 까이 레기네 란팜다 깜나버더기 하이드로그로 반시브니 하이라가디 아노 데리자다 메터거 다시나 트롱라우비가 이제 트롱라우비기 가시 юм다가 아니 하피그리세 레리 남다 옌비고 보고 kadaidene kadai hok la akan da fito wiramino kana kana conspiracy yawi to wirami kana kana noise khoi kupa yeng kan ta phadana adu tan la to kangla ga ise kangla ma mang ga ise khoi na sida yamna full security oire yamna ngak sele sibai me yamna sida ekta khurk hang le yai jaga se at any moment namada terrorist hangbu jina drone jar pai la ga ne kangla ga si dong thadam ngam duine ba ko adu yong na to ngam phira kaithin phami mai ben yam ju mangai si kano dagina se kariba se singadam dagina or shekmai dagina kangla phok la ko se kyam la palam no ko pungai ngi lam ni lami ju phare ji dra adedi popi khra khet uraga adi drak ra chasala wawri uirum toraga nomai pha pai raga gypsy ani ho mari manga da full laga siru yare na laga paral loine nomai kapsila di khoi siru dro adu tauni ha nate ko ajik lai phim no oirak ya photo ni khoi hajai jindra secure oidre ba na ina hajai ngi je praja hajai ngi si nungshira bai pai chai chinau mayam any communities ko any mayam sinse hajikti gari ananba gari phajaba thawi mahuta adugi paisa hinduna ne yarga de isa isu chinau mayam jigi ne yot ki free am tubiro yot ki khonra am tubiro low kumedana yot ki free le kumbiro adai tum medana yot ki free le tumbiro adu kai ni toren kumedana adum yot ki free chungtha thabiro no pose ya pilok jeningi ran secure oidre ba le adun dawdi butare ai khoi punsi dawdi hingi hajiduna leiri je am noi tabam lai nang sagi se 시리바 사이난 manipuri driver do yam noite ko noite 누기 nomtadi khoi pende ko adum thagok la rani hajudi MLA minister kharadi kana kana anga mathok kharadi mai magi phajabat letter eta condemn jara one two sequence horani mathok thang ko condemn honra mani tra loire to condemn loire adu then case kana kana da kare mi sinharani loire adu then ai khoi hajini idna ngasagi ai khoi na section gadoisi lupa lakh taragi ex gracia duna ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯛ ꯇꯔꯥꯗꯨ ꯄꯥꯝꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯏꯁꯥꯅ ꯇꯥꯟꯖꯔꯨꯔꯤꯕ ꯏꯍꯩ ꯏꯔꯟ ꯃꯔꯝ ꯑꯗꯒꯤ ꯂꯩꯖꯕ ꯈꯔꯗꯨꯅ ꯌꯣꯠꯀꯤ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯀꯣ ꯂꯥꯛ ꯇꯔꯥꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯂꯥꯛ ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯇꯥꯅꯅꯕ ꯑꯩꯈꯣꯏ ꯍꯤꯡꯅꯅꯕ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯕꯗꯨꯅ ꯐꯕ꯭ꯔꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯟꯅ ꯃꯇꯝ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯣꯞꯁꯟ ꯂꯩꯇꯦ ꯍꯧꯖꯤꯛ ꯀꯩꯁꯨ ꯀꯟꯅ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯔꯤꯁꯦ ꯍꯥꯏꯗꯤ ꯄꯨꯂꯤꯁꯀ ꯑꯣꯟꯁꯟꯅꯔꯒ ꯅꯣꯡꯃꯩ ꯀꯥꯞꯅꯔꯕ ꯑꯗꯩ ꯐꯣꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏꯕ ꯖꯒꯥꯗꯨ ꯀꯅꯥꯅꯣ ꯑꯗꯣ ꯁꯤꯗꯤ ꯏꯐꯣꯡ ꯄꯣꯠꯅꯤꯗꯅ ꯑꯗꯨꯅ ꯁꯤ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯇꯧꯔꯛꯄꯗ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯅ ꯃꯤꯆꯝ ꯍꯜꯂꯛꯄ ꯃꯇꯝꯗ government gi retaliate tawbose khudam moina se pahalgam attack ta pahalgam da koi lam ko mi khar lakung matam da lam ko mi shin halam matam da government na khudak ta operation sinduren tarkanda khudak ta retaliate tarkanda mi gi country lanjin ko sun da ka pa ya ba thugai ba kaw ya ba thin ba ya ba ha adun tawi dana ko ai koi gi sinang sai gi kai ni moi je chien khina ba na tra kana moi je pham jana lord khina ba ya bai tan ja phi bi haitare ni ko noi tawrabini yare ko noi kharmi ama halabini yare ko noi pham jana leinam chieloi koi haurani koming haurani koi thium haurani noi pham jana chien haro gai na hai bu ya bai mami ma tan ma mom ma ai koi gi adum koi kai ni agang oi ngai koi gi miro pi san ba ba kai no min du silaga sum 1 2 3 tara bak thiu ko ai lord ke koi do tara bak thiu ko ai 1 2 3 4 5 6 7 8 9 10 ha kan lord khre ba am do matra thi natra counting tarabak thibagi matam pira lot pagi film do sana vai tare ko adugi type ta sagi sum tawri bra question ni duna leibak si mo ngam kan ju hai jindre aduna sagi hajik constable nogi koi driver ma leita basi am waite adagi police constable ma so issue am waite go adubu ekoi hajik si ju ekoi na sai kar haini kana no sum yeng je matam da amna political rajniti ki population ra ga sum thokon dum yawnari ko ayana si राजनीति की ओइगेरा ओइरोइरा अफोंग द मी हालबा अफोंग द क्राइम तोरबा अफोंग द नोमै काप अबदुदी एनीवन ओइनिंग ममी की ओइसनु को ओइनिंग ममी की ओइसनु हैना पोतो रूलिंग की ओइगेरा अपोजिशन की ओइगेरा नत्र एनी पोलिटिकल पार्टी ओइगेरा बस राजनीति की गनो तो नोबे हाय तारगा सु मदुदी आई हाजनिंग दिना तखाइ बि उसिन पो तखाइ अदु चेनरम बा पोलिटिकल पार्टी अदु चेनरम बा म्यूसिंग दो अदु मिया लेबा मिया ना तो जिरकनी कइनो अदु साइ एरिया से साइ खोगी राजनीति की मो मान बसु हेत गाना गम तो मी सिरगा बु मी हाथोनरगा बु राजनीति की नो सुमसेना याबरने हैना पोतो सम हाइनो पोतो नि खोइ गांजनि पोतो नि को ना साइ लेरि फिल्म जे लेरिन
ꯑꯁꯤꯕꯗ ꯃꯥꯡꯉꯦ ꯅꯠꯇ꯭ꯔꯥ ꯑꯁꯤꯕꯗ ꯃꯥꯡꯉꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯂꯨꯄꯥ ꯂꯥꯛ ꯇꯔꯥ ꯒꯥꯏꯁꯤꯁꯨ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯔ ꯂꯨꯄꯥ ꯂꯥꯛ ꯇꯔꯥ ꯒꯥꯏꯁꯤꯁꯨ ꯑꯩꯅ ꯁꯨꯝ ꯈꯟꯖꯕ ꯃꯇꯝꯗ ꯂꯩꯔꯤꯟ ꯈꯔ ꯏꯔꯥꯡ ꯀꯟꯕ ꯑꯗ ꯈꯤꯇꯪ ꯁꯪꯒ ꯂꯩꯕ ꯁꯥꯒꯩ ꯅꯠꯇꯦ ꯈꯔ ꯆꯥꯎꯕ ꯀꯥꯡꯕꯨꯗꯗꯤ ꯏꯔꯥꯡ ꯈꯔ ꯇꯧꯈꯠꯂꯀꯥꯟꯗ ꯄꯣꯠꯇꯣ ꯂꯥꯛ ꯇꯔꯥ ꯄꯤꯔꯒꯦ ꯍꯦꯛꯇ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯁꯪꯒ ꯂꯩꯖꯗꯕ ꯏꯔꯥꯡ ꯀꯜꯂꯣꯏꯗꯕ ꯏꯔꯥꯡ ꯀꯟꯕ ꯌꯥꯔꯣꯏꯗꯕ ꯃꯤꯁꯤꯡ ꯑꯣꯏꯇꯥꯔꯒꯅ ꯂꯨꯄꯥ ꯂꯥꯛ 2 ꯄꯤꯔꯒꯦ 3 ꯄꯤꯔꯒꯦ ꯌꯥꯅ ꯁꯤꯟꯅ ꯁꯨꯝ ꯇꯧꯗꯣꯔꯤꯕꯀꯣ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯂꯦꯚꯦꯜꯁꯤꯕꯨꯕꯀꯣ ꯈꯔ ꯇꯧꯕ ꯉꯝꯕ ꯀꯥꯡꯕꯨꯅ ꯈꯔ ꯆꯥꯎꯅ ꯐꯪꯕ ꯀꯣ ꯑꯗꯩ ꯈꯔ ꯇꯧꯕ ꯉꯝꯗꯕ ꯀꯥꯡꯕꯨꯅ ꯌꯥꯅ ꯃꯑꯣꯡꯗ ꯍꯦꯛ ꯇꯧꯕꯒꯨꯝꯕ ꯁꯤꯒꯤ ꯃꯃꯤꯁꯤ ꯁꯨꯝ ꯑꯗꯨꯝ ꯎꯗꯕꯗꯤ ꯎꯏ ꯑꯗꯨꯅ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥꯗꯨ ꯅꯠꯇꯦ ꯑꯗꯨ ꯈ꯭ꯋꯥꯏ ꯂꯨꯔꯤꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯉꯁꯥꯏꯒꯤ ꯅꯣꯡꯃꯒꯤ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛꯁꯤꯡꯗꯨ ꯊꯤꯟꯅꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯗ꯭ꯔꯥꯏꯚꯔꯅ ꯆꯠꯆꯔꯤ ꯄꯣꯠꯇꯨꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯣ ꯃꯥꯅ ꯇꯧꯕꯤꯔꯝꯃꯤꯕ ꯁꯥꯔꯚꯤꯁꯁꯦ ꯗ꯭ꯔꯥꯏꯚꯔ ꯑꯃꯒꯤ ꯁꯥꯔꯚꯤꯁꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕꯁꯦ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯑꯩꯈꯣꯏ ꯇꯣꯂꯣꯞ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯆꯥꯕ ꯇꯣꯂꯣꯞ ꯂꯨꯄꯥ ꯂꯥꯛ 2 ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯚꯤꯑꯥꯏꯄꯤꯁ ꯑꯃꯅ ꯂꯧꯕ ꯉꯝꯗꯕ ꯊꯧꯗꯥꯡꯅꯦ ꯃꯣꯏꯅ ꯂꯧꯔꯤ ꯊꯕꯛꯁꯤꯀꯣ ꯃꯣꯏꯅ ꯆꯥꯔꯤꯕ ꯃꯣꯏꯅ ꯉꯁꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯔꯤꯕ ꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯍꯟꯅꯕꯒꯤꯗꯃꯛ ꯆꯥꯅꯅꯕꯒꯤꯗꯃꯛ ꯃꯇꯝ ꯆꯥꯅ ꯌꯧꯍꯟꯕ ꯉꯝꯃꯤꯕ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯐꯥꯎꯕꯗ ꯂꯥꯟꯖꯗꯕ ꯗ꯭ꯔꯥꯏꯚꯔ ꯐꯥꯎꯕꯗ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯈꯥꯛꯇꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯉꯥꯛꯑ ꯆꯠꯂꯤꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯉꯁꯥꯏꯅ ꯑꯐꯣꯡꯕꯗ ꯁꯨꯃꯥꯏꯅ ꯐꯌꯥꯔꯤꯡ ꯇꯧꯔꯀꯥꯟꯗ ꯍꯥꯠꯇꯣꯛꯀꯅꯤꯅ ꯍꯥꯠꯇꯣꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯥꯏꯗꯤ ꯂꯩꯔꯤꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯥꯏꯚꯔꯁꯤꯒꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯀꯣ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯑꯋꯥꯕ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯃꯥꯅ ꯊꯦꯡꯅꯔꯝꯕꯗ ꯑꯋꯥꯕꯗ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯔꯤꯀꯣ ꯌꯥꯖꯔꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯝꯖꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯉꯝꯖꯕ ꯑꯗꯨꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯎꯠꯄꯁꯤꯗꯤ ꯑꯩꯈꯣꯏ ꯅꯟ ꯃꯅꯤꯄꯨꯔꯤ ꯋꯥ ꯅꯠꯇꯦ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯑꯦꯅꯤ ꯋꯥꯟ ꯗ꯭ꯔꯥꯏꯚꯔ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯀꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯎꯠꯄꯁꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯗ ꯆꯦꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯒꯣꯔꯃꯦꯟꯅꯕꯨꯗꯤ ꯇꯧꯔꯅꯤ ꯑꯗꯨ ꯇꯧꯔꯅꯤ ꯃꯌꯥꯝ ꯍꯥꯏꯔꯦꯀꯣ ꯇꯧꯔꯅꯤ ꯍꯥꯏꯕꯗꯣ ꯇꯧꯕꯤꯔꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯀꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯁꯛ ꯃꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛ ꯊꯤꯟꯕꯤꯔꯝꯕ ꯗ꯭ꯔꯥꯏꯚꯔꯁꯤꯒꯤ ꯊꯋꯥꯏꯅ ꯀꯣ ꯈꯤꯇꯪꯁꯨ ꯅꯨꯡꯉꯥꯏꯖꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯈꯔꯗꯤ ꯂꯧꯈꯠꯄꯤꯌꯨ ꯀꯣ ꯂꯧꯈꯠꯄꯤꯌꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯈꯤꯇꯪꯁꯨ ꯄꯦꯟꯖꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯦꯟꯖꯅꯕ ꯑꯗꯨꯒꯨꯝꯕ ꯆꯦꯟꯅꯕ ꯀ꯭ꯔꯥꯏꯝ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡꯗꯣ ꯀ꯭ꯔꯥꯏꯃꯔꯁꯤꯡꯗꯣ ꯇꯉꯥꯏ ꯐꯗꯅ ꯃꯤ ꯑꯃ ꯐꯥꯔꯀꯥꯟꯗ ꯃꯗꯣ ꯆꯞ ꯆꯥꯅ ꯂꯣꯒꯤ ꯑꯣꯏꯅ ꯃꯗꯣ ꯃꯤ ꯍꯥꯠꯄꯒꯤ ꯗꯟꯗꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯦꯡ ꯇꯧꯔꯒ ꯍꯥꯠꯄ ꯌꯥꯗꯅ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯟꯕꯤꯌꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯦꯟꯒꯅꯤ ꯀꯣ ꯃꯥꯒꯤ ꯁꯃꯥꯖꯅ ꯄꯦꯟꯒꯅꯤ ꯀꯣ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯅ ꯄꯦꯟꯒꯅꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅꯁꯨ ꯄꯦꯟꯒꯅꯤꯀꯣ ꯑꯗꯨ ꯅꯠꯇꯗꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯅꯕ ꯆꯠ ꯇꯥꯔꯒꯗꯤ ꯏꯃꯨꯡꯗꯨꯒꯤ ꯃꯩꯆꯥꯛ ꯀꯣ ꯑꯗꯒꯤ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯃꯁꯨꯁꯤꯡꯗꯨꯒꯤ ꯃꯥꯒꯤ ꯃꯃꯤꯗꯨꯒꯤ ꯄꯤꯔꯥꯡꯒꯤ ꯄꯥꯞꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯄꯨꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦ ꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏ ꯁꯥꯡꯗꯅꯁꯨ ꯍꯥꯏꯅꯤꯡꯗꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯦ ꯂꯩꯔꯤꯕ ꯐꯤꯕꯝꯒꯤ ꯃꯑꯣꯡ ꯑꯃꯅꯤ ꯆꯍꯤ 3 ꯍꯦꯜꯂꯛꯑꯕ ꯂꯝꯕꯤ ꯆꯠꯄ ꯌꯥꯍꯟꯗꯕ ꯆꯍꯤ 3 ꯍꯦꯜꯂꯛꯑꯕ IDPꯁꯤꯡꯒꯤ ꯑꯣꯏꯕ ꯀꯩꯒꯨꯝꯕ ꯑꯃꯇ ꯉꯁꯥꯏꯒꯤ ꯃꯪꯂꯥꯟ ꯑꯃ ꯀꯣ ꯃꯌꯨꯝꯗ ꯍꯜꯍꯟꯕꯒꯤ ꯃꯪꯂꯥꯟ ꯑꯃ ꯊꯥꯔꯛꯄ ꯎꯗ꯭ꯔꯕ ꯆꯍꯤ 3 ꯍꯦꯜꯂꯛꯑꯕ ꯂꯥꯟꯁꯤꯗ ꯀꯥꯞꯅꯤꯡꯕ ꯃꯇꯝꯗ ꯀꯥꯞꯄ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯠꯄ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯃꯤ ꯐꯥꯕ ꯑꯩꯈꯣꯏ ꯃꯤ 3 ꯐꯥꯕ ꯃꯤ 59 ꯐꯥꯕ ꯃꯤ 20 ꯐꯥꯕ ꯌꯥꯝ ꯐꯥꯅꯔꯤꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯐꯥꯒꯤ ꯇꯥꯁꯜꯂꯛꯑꯦꯕꯀꯣ ꯁꯥ ꯉꯥ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛꯅꯤ ꯂꯩꯔꯤꯕ ꯁꯥ ꯉꯥ ꯐꯥꯎꯕꯗ ꯌꯨꯝꯗ ꯂꯣꯏꯖꯕ ꯌꯦꯟ ꯐꯥꯎꯕꯗ ꯅꯨꯡꯇꯤꯒꯤꯁꯨ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄ ꯀꯧꯕꯗ ꯅꯨꯡꯁꯤꯃꯟꯗꯅ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯉꯁꯥꯏꯒꯤ ꯌꯣꯟꯒꯤꯗꯣ ꯄꯥꯝꯃꯨꯗꯅꯀꯣ ꯄꯥꯝꯃꯨꯗꯅ ꯑꯗꯨꯝ ꯁꯤꯖꯈꯤꯁꯅꯨ ꯈꯜꯂ ꯀꯥꯟꯗ ꯂꯩꯕ ꯂꯥꯛꯑꯕꯅꯤ ꯍꯥꯏꯕꯅꯤꯗ ꯄꯣꯠꯇꯣ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕꯗ ꯎꯅꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯍꯨꯏ ꯍꯧꯗꯣꯡꯕꯁꯤꯐꯥꯎꯗ ꯄ꯭ꯂꯦꯠ ꯑꯃꯗ ꯃꯆꯤꯟꯖꯥꯛ ꯊꯝꯃꯤꯟꯅꯕꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯁ꯭ꯇꯦꯖ ꯂꯥꯛꯑꯕꯅꯦꯕ ꯍꯧꯖꯤꯛꯀꯣ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡꯁꯦ ꯍꯨꯏꯅ ꯀꯨꯟꯕꯗ ꯍꯧꯗꯣꯡ ꯆꯪꯁꯤꯜꯂꯒ ꯃꯁꯥꯗ ꯉꯥꯁꯜꯂꯒ ꯇꯨꯃꯤꯟꯅꯕꯒꯤ ꯁ꯭ꯇꯦꯖ ꯂꯥꯛꯑꯕꯅꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥ ꯉꯥ ꯐꯥꯎꯕꯗ ꯅꯨꯡꯁꯤꯅꯕꯒꯤ ꯁ꯭ꯇꯦꯖꯁꯦ ꯀꯗꯥꯏ ꯌꯧꯔꯒ ꯌꯦꯡꯕꯤꯌꯣ ꯆꯥꯎꯈꯠ ꯃꯇꯨꯡꯏꯟꯅꯀꯣ ꯃꯔꯣꯟ ꯊꯣꯛꯂꯛꯑꯕꯅꯤ ꯎꯆꯦꯛ ꯀꯩꯅꯣ ꯂꯦꯔꯤꯟ ꯃꯤꯔꯣꯟ ꯊꯣꯛꯂꯛꯑꯕꯅꯤ ꯎꯆꯦꯛꯁꯦ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯇꯝꯕꯤꯕꯗ ꯂꯣꯏ ꯏꯜꯂꯛꯑꯕꯅꯤ ꯀꯣ ꯑꯗꯣ ꯍꯨꯏ ꯍꯧꯗꯣꯡ ꯁꯥꯊꯤꯔꯦ ꯍꯥꯏꯔꯤꯕ ꯀꯩ ꯅꯣꯡꯁꯥ ꯐꯥꯎꯕꯗ ꯐꯤꯂꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯑꯕꯅꯤꯀꯣ ꯃꯇꯦꯛ ꯁꯣꯔꯠ ꯅꯝꯗꯅ ꯁꯥ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡ ꯁꯥ ꯆꯥꯕꯒꯤ ꯃꯑꯣꯡ ꯁꯥꯊꯤꯔꯕ ꯀꯩꯅ ꯐꯥꯎꯗ ꯁꯖꯤ ꯒꯥꯏꯁꯦ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯦꯡꯐꯠꯇ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯁꯥꯟꯅꯃꯤꯟꯅ ꯈꯠꯂꯛꯑꯕꯅꯦꯕ ꯍꯧꯗꯣꯡꯒ ꯎꯆꯤꯒ ꯁꯥꯟꯅꯃꯤꯟꯅ ꯈꯠꯂꯛꯑꯕꯅꯦꯕ ꯃꯇꯥꯡ ꯆꯥꯔꯗꯤ ꯂꯤꯔꯤꯟꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯁ꯭ꯇꯦꯖ ꯂꯥꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯅ ꯀꯗꯥꯏꯗꯅꯣ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯗꯕ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯃꯤ 3 ꯐꯥꯈ꯭ꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯑꯃ ꯍꯥꯠꯂꯝꯃꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯥꯞꯁꯤꯜꯂꯝꯃꯦ ꯇꯧꯔꯝꯃꯦ ꯁꯤꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯃꯤꯔꯅꯦ ꯁꯤꯕꯨ ꯂꯤꯔꯤꯟꯀꯣ ꯁꯤꯕꯨ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯏꯄꯥ ꯄꯥꯈꯠꯆꯩ ꯍꯥꯏꯇꯥꯔꯦꯀꯣ ꯏꯄꯥ ꯄꯥꯈꯠꯆꯩ ꯑꯗꯨꯅ ꯕꯗꯅꯥꯝꯒꯥꯛꯁꯦ ꯃꯑꯣꯡ ꯁꯨꯝ ꯄꯤꯅꯕꯒꯤ ꯃꯆꯠ ꯑꯃ ꯂꯥꯛꯅꯕꯁꯤꯗꯀꯣ ꯈꯤꯇꯪ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯍꯟꯅꯤꯡꯉꯤ ꯀꯣ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯦ ꯑꯩꯈꯣꯏ ꯀꯪꯗ꯭ꯔꯨꯝ ꯇꯥꯔꯦꯕ ꯑꯃꯒꯤ ꯋꯥ ꯉꯥꯡꯉꯨꯔꯦ
ꯑꯃꯒꯤ ꯋꯥ ꯉꯥꯡꯉꯨꯗ꯭ꯔꯒꯅ ꯉꯥꯡꯗꯦꯅ ꯑꯗꯨꯁꯨ ꯊ꯭ꯔꯦꯠ ꯇꯧꯕꯤꯕ ꯀꯣ ꯑꯗꯒꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯔꯦ ꯄꯥꯡꯗꯕꯁꯨ ꯑꯋꯥꯕ ꯊꯪꯕ ꯑꯃꯒꯤ ꯑꯃꯗ ꯐꯩ ꯐꯠꯇꯦ ꯉꯥꯡꯉꯨꯔꯦ ꯑꯗꯨꯁꯨ ꯌꯥꯗꯦ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯇꯁꯦꯡꯅ ꯄ꯭ꯔꯖꯥꯁꯤꯡ